Sigi sakta asidara nupi mayam amna lownam langda tururiba arotpa mayamna khangnadaba haisingba khara leiba zala masigi video asida Aziz Khan hairiba nupa asina nupi mayam amabu matau karabda moithem tawnaba honabage aduga mangonda mi singna kari comment pinarapage haibadu ubu fangani saksida pangtharuriba nupi sing adubu yam henchanna panglaba zala natraga mahak asibu mahai jaduga haiba zala haina comment pinarapasu yauri nupi ama miron halamba yauna punna nupi marida Azizna namthak tawpiramle haibasidi mayamna loina khangnakre thogdok asigi matangda Salaisa Ferdinand hariba account asidagi asumna comment pirakli mahai masing black art ka yam hairamdo male Aziz Anis Khan namaido pomlene hojikti mahik asi masak khangjil horo maitai gi mingda account manga hena hanglamki maitai nupi mari mangan khre hairi maitai nupi singsu wakal tahandradi yararoi maitai nattaba atopa phurupta maitai nupi singna yum panbiganu Robin mangang khwairakpamna pirakpa comment amada asumna hairi nupa adu yengbada paisa paiba misu oiroi hapu hanai isusui magi kari karamba gundano laisabi noina hangdokpa yadaba thong panghang hangdoklisibo masida Robin mangang khwairakpamna hairiba wahaising asigi arthasi nupi singna panglabadi mangjagani haibani awa phamthasu tagani phajafam leiroi aduga ima ipa ichil inau mari mata khudingmak ikaibagi phirup khumallagani lemjafam irei leitre haibasini atopa post amada asumna su phongdokli lan matam se tinmu laimu bhut amuba phattaba yam chatle hainai yumgi mau leisabi nupi pumnamakna mamang thong maning thong amata hangdokpiganu changkhini cheksilluko kangkhal phajana chetna khallaga thambiyu laiwani laina lobiganu wahan thokti mayamna soidana bhab tabiram lagani khalli Aziz asi Facebook ta fake account mayam ama hangduna nupi singda message pangthada thajinba yamna thau leitaba nupa amani mahakna Facebook ta RK Chenbano Michael Charlie Mairabaliyo haibana chingba tongan ba maming tonjinduna fake account mayam ama hangi profile picture ga se iPhone ama uchillaga masak yam phajaba saduna thagatpani mina reply halai halakte khangde message pangthada thajinbini maduda ingaw ngawjaba ithak irangda tawjarakpa nupi kharana reply handuna jat ki wari kaya sajinduna mahakki longnam langda thukibani pothapamni aikhoigi haribasida sumna thagalakli Aziz Khan na maitai sarga men oina pairamba FB account ahum duni hairiba account ahum asi ngarang mahaki viral video aduda pankiba account sing duni RK Chenbano Michael Charlie Mairabaliyo masida mutual friend oina ba iche isel sing RK Chenbano account se nattaba atoppa account ani asisu unfriend plus block tobiyu mayamsu tobiyu friend list yawba iche isel sing maga mutual friend oinarido amukta yengbiyu isa gi friend oinaba singdusu share tobiyu aikhoi cheksinminasi secure oiminasi isa gi account singdo amukta filter tawthokpiyu mana pairamliba account se khara yame adunani kangluk phurup ki thidana phattaba thabak tawba mi asidi aikoina support tawpham thokte samajda phattaba thabak tawrukpasingdi chumthokpiduna wakhal tahanbiba ama darkar oi masida aigi phurup ki miyoini aduni adani haina kangkhatnaba kanamatana su tawbigano aduga aikoina sauningi chainingi haiduna su migi phurup aduma punna hekta chenthanaba mawongda su chaibigano chairabasu phattaba mahak masamak individual asi khaktada chaishi aduga aikoigi ichi isel sing asisu karamna ngangnagadage loinamakti natte afaba mayam amasu yauri afaba sing adugi matau tambiyo mahaki ithak irangna tungkoibe yaroi chatkadaba punsigi khongchat mayam ama watli mi amabu kanano karino fajana asengma masak khangdringai hena hakchinna thajaba kaisu thambiruno nangna soiraga nang khaktang awafamda taba natte nangi damakta ahing nungtil naidana karida soikikadage khanjariba mi sing adubu nangi asoiba amana maram oraga awafamda tahangano hojik aikhoi Manipur ase tangdu leitadaba phibam amada leiribani masida ithak irang tawbugi matam sunate